Kumbi College ki wathok sangna High Court ta YNBU Haizer Paleptre MLA Premchandra Yaona lenga ke official ani amasong L Gopal gi mathakta contempt petition file torok le hadi court na respondent singda chayol ahung gi manungda pakum pirakadabani haina notice sing issue tawkre hadi Bisnupur district ki manungda leiriba mahiroi singna awangba thaki mahai tampham oiriba college singge manungda maru oiba college ama oirak liba Kumbi de leiba Kumbi College ta Manipur Education Code 1982 na piba provision sing khongaw na re haiba yauna tongan ba thawong sing satharak le haiduna High Court of Manipur da wakat padagi court asina while satharaga pirakhiba order direction phawba thabak to on thokre hairaduna college asigi maikai de High Court of Manipur da 29 Kumbi Assembly Constituency ki BJP ki MLA Sanasam Premchandra Yaona lenga ke Higher and Technical Education ki Principal Secretary amasong Director amadi L Gopal gi mathakta civil contempt ama file tawrak hadi MLA Homphuna ruling opposition thidana ta thokta sen tawnaram nagadi May 3 gi thodok thoklap noi haina sapam samungau na phondokre Bharat na British ki makhutta gi nengkha tamba phanglapa matung Constitution of India Preamble Article 1395 without repeal and Schedule 112 leiduna isana isapungak saduna lakriba sida sakti leba Bharat ama ohanbada sahi sa kungama thoisida ruling amadi opposition party gi marakta chin kangjai thomnaduna leirabadi sakti leba Bharat Santi leba Manipur oiba yaroi haina ngarang Manipur Press Club ta pangthokiba paumi singa unaba amada Manipur People's Democratic Front ki secretary sapam samungong na phongdokre mahana makhata na haikebada Bharat ki leiriba parliament ki Lok Sabha ki MP sing amade Rajya Sabha ki MP sing tongan ba political party singi represent tawraga su apan ba Bharat lenga ki sasanda kathokpaga loinana thabak tawpam thui Bharat ki leiriba tongan ba political party singdagi MP oina represent tawjaraga su Lok Sabha ki MP amade Rajya Sabha ki MP singna lingjal sap manaba sasan tawbada Bharat top super power oigani habisi ruling amadi opposition party animona khangba darkar oi hana phongdokhe Indigo flight ama atopa flight ka thengjinagi tawrure Assam ki minister sening sita hinghaure hadi Chandigarh dagi pairakhiba Indigo flight ama Guwahati gi Lokpriya Gopinath Bordoloi International Airport landing tawna ba paitharakpada runway da hanana flight ama lerambadagi thengjinagi tawrure flight aduda tonglakpa Assam ki minister Bimal Bora kaya yauna passenger kaya sening sita hinghaure hadi Indigo flight aduna runway nakselakpa matamda hanadagi flight ama leramba ubadagi thengjinadna ba amuk paikhatuna leiraba matungda runway da atopa flight leitre habagi pau air traffic control dagi phanglaba matung tek takaidana Indigo flight adu runway da takre thohanigda ba thodok thokadabadagi pilot aduna haisingna honabadagi Indigo flight adu da tonglakpa Assam ki Bimal Bora amadi atopa passenger sing thoidokpa aso apandi ya hodre hari runway the flight ama laina mataw karamna atopa flight ama bu landing tawbugi ayaba air traffic control na piribano haibasi flight adada tonglakhiba miyam hangnarakle ningsingba yabadi chatliba chahi asigi hawkhiba tha khara da malemgi mafam kya da nongtaki lambi da chatok sin tawriba aeroplane sing toina bera tawba amadi crash tawbugi tawdok sing thokle Miyoibagi mamal yamlaba thawai sing aeroplane crash ta manghalle hawkiba June 12 da Gujarat ki Ahmedabad ki London tamna paiba India ge Dreamliner flight ama paikhat ki bagai kui dana crash tawbadagi Dreamliner adu da tongkhiba miyoi saniga nipuni thoki manung da miyoi ama khakhe hauraga atai sikhi bane hairiba laibak thiba thodo adu da lamda masidagi cabin crew member oibi ningol ani laikhidabada Manipur gi miyam punamak thamoi kaina khibani haina phongdorakle Nagaland ki tribal body sing the state function sing boycott tawgadori hari Nagaland ki apex tribal body magana state lenga ki thabak thoram sing amadi state lenga ka mari lenaba function sing da makata na saruk yakhiro hana phongdokhiba loinana hayeng pangthokdori ba state lenga ki tourism mifam da apex body manga asigi mihu sing saruk yara roi hana phongdorakre apex body manga asina tha asigi mapan da maroi ba warep kya lawduna state asigi chief secretary da ai ba serol pisinduna thamkhiba demand sing adu thabakta onthoktriba fawba state lenga ki function sing boycott tawgani amasung maroiba thoram singda saruk yaroi haina khongjang sangselaki bane wakhal taminaba amadi cooperation pinaduna warosin puraksi hairaduna tribal apex body manga asina makhoina sangselliba khongjang ase Nagaland miyamge apambani haike Pakistan da handak ta thokiba tamthiraba ichauna miyoi chahum yankairum sihan khre ichau sina maram oiduna khwaidagi khudongtiba piriba mafam Khyber Pakhtunkhwa dagi miyoi chahum ga kunga mari yaukhe haide leba adu da ichau gi awaba mayok naduna mahausa gi punsida chauna akaiba piringai sera asida Khyber Pakhtunkhwa da leba
Miyoi Samaga Yankairom Su Hojik Power, Tiba Kangdana Lady Hadi. Nakalamrondana Pakistan the Kulai private Sakang the Singna ethics at Tarakuda, Pakistan gi Awang Subtang Basarokta picnic Lakiba, Miyoi Taret Hat Krehadi. Pakistan gi Khyber Pakhtunkhwa province the picnic sat Luraga Halakiba Miyoi Sinda, Sakang the Bukulai Piba Miyoi Karana, Nongmai Kapsin with the Miyoi Taret Hat Kremadi. Miyoi amana asopa nangan kre hadi hairiba thodo ase peswadagi khanuk subthang basarukta kilometer homphumanga chatlaga leiba Ohad district ke legi sono khel da hauki ba thangjinamita kholai paiba singa duna picnic lakhiba miyoi singa da nongmai kapsilakodagi thokibani haina police na phongdorakle Nobel Peace Prize nomination list official website tagi Donald Trump ki maming tumine lauthokre hadi Russia Ukraine war ase da Russian-Ukraine war asida Trump na haija sinjadana warosin porokpa ngamlaba phawba Nobel Peace Prize phanglaroi hadi Norway da Donald Trump na asawba phongdokpa oina tarif hengalkadori hadi Mr. International Lukanand ge ahanba feature film release tawragani hadi Mr. International 2022 Lukanand Khetrimayam na maru oiba sakam langtuna Assam gi puwari ka sagona bawari da yumpham oiduna puthokpa film Birangana Zadane haina mingthonba feature film ama sahi asigi loisilakpada Hindi Assami Telugu amasung atai lol kharada release tawragani hadi Assam gi Chief Minister Himanta Biswa Sarma gi thorang makhada Sutia Development Council na puthokpa film Hindi amadi Assamese cinema animaki sagnaraba filmmaker amadi National Awardee Biswajit Borona direction pibani film asida Lukanand Khetrimayam na Sutia Dynasty ki khwaidagi aroiba ningthau Maharaj Nitipal gi saktam langle film asigi damak sahi marirom Lukanand Khetrimayam bu National School of Drama gi alumni singi makhada training tauki Lukanand mahaki national amasung international gi thakta minister title phangba ngamkiba sigi ahanba khungdanabage lambi di kumja 2019 da mega Mr. Northeast title phangkiba sine sahi asimakta da mahak Mr. International India phangduna kumja 2022 da Philippines da pangthokpa Mr. International pageant da India ki mahut sinduna saruk yabaga loinana Mr. International title lobangam kibane Lukanand angang oiringadigi wari iba amadi libada haitoi singthoibaga loinana filmmaker ama oina mahakna iba amadi direction piba Manipur film amadi telefilm sing laikre mahaki film Nawa Aikoibu 2015 Maitan Araba 2019 Best Feature Film amasung Best Direction gi Manipur State Film Award sing masagi sahi tarataruk ta ngairingai da phangbangam ki kumja 2024 Mahaku Mr. International Organization ke Managing Director oina naha oina appoint tauki Birangana Zadani hariba film asi nambagi thabak sada modra lusen khre haidi Hockey sanaroi si khongjang sangsen gadawi Manipur Hockey amasung Hockey Manipur anigi marakta chayet naba laibasinggi matangta All Manipur Hockey United Club amade District Unit Club ki sanaroi sing amade Guardian sing saruk yaduna tha sigi taramapanda Dinku Rota wakan mi phampham duna khongjang sangsen dawri All Manipur Hockey United Club na thadropo cherol amada Manipur Hockey amasung Hockey Manipur anigi marakta haukiba sahi taramari rom ase yetna duna lakhibaga loinana sahi mari rom asi Manipur State ki oiba hockey tournament sinbi dabana hockey sanaroi puthokpa walakwa amadi club kaya mangtharakle maroina national tournament satpa matamda sub junior senior loina masa masana paisa puthokjaraga satpana paisa puthokpa ngamjadaba players sing trial selection yawba ngamdana lakle asiguma phiba masina sanaroi sing asumasum mangtharakpagi phibamda yawrakle maramasina athuba matamda hockey Manipur amasung Manipur hockey anigi marakta yasinaba poraktana punsinba ngamdragana ad hoc committee ama semduna mari lenaba department ga punduna chatnaba thorang tawbiyo haidi loinana thasi gi taramapan gi ayo pung mapan tabadagi hauduna Dinku Rota phamgodoriba wakani phamasida club unit ki members sing sanaroi sing amadi guardian sing puna sarugyabiyo hainasu cherolsna appeal tarokle